ngasi nungdar phongkiba kangleipaki mairagi pause edagi maru oiba pau khara khangasiraga miyamda khudo tamjage Manipurda tholiba irang achi lengaki luchingba singna amato oina punchindrabadi loisimba ngamloi gaikhangam lamda masida tholiba sai ama helaba irang asi Manipur lengang loisinaba honabagi mami tadri lengaki luchingba sing punchindana irang achi loisimba ngamloi lengaki luchingba sing pulaga wari sanaba mapung phaba kibine mifam phamba amadi assembly mapung phana phama mathau tai security force phana yamna thajit alabasu mathau tahandrabadi kari kana gadi haina Congress Working Committee ki members su oiriba loyina Manipur ki hana deputy CM su oiramba jiga khangam na haikrei ngasi Manipur khide laiba mahaki mayumda pamisinga unaba amada mahana makata na haiki miyamda Prime Minister Narendra Modi lau haibadi Manipur lengang ni irang achi loisimba ngamdrabadina miyam ki mako oiriba Prime Minister laklaga naka animak wa tana tu na warasim prangna bahona biu haibani Parlamenta wangang dabayade habiki namada irang achi nemtharaglei Mausagi Pibam da Hanjina Bahonariba Haiba, Alsi Phil the Chat the Miam Gahangtina Unaraba Matunda, Awa Ana Taraba Sina Pongdorapa Dukang Laga, Wangahaningi Haiki, Mang the Makatana, Sugi Matang Paladuna Pami Sing the Pongdokibadi, Lengakna Susana Riba Kuki Lup Singi, Agreement Ki Matam Pewari Kungamapanda, Loikraba Amani Makata Tarak Libra Haiba Miamda, Asima Amakanga de Losilaga Tamliba Sikarigino, Iranga Silosina Bahona Bagi Mahuta. Mamang na pairamba lengak to onsilaga maral sebagi thabak tawbagi mahutta irang asi loisina Manipur miyam asi mausagum nungsi chanana ingna chikna lainaba hotna si haina su appeal tawki khulkhul village ki singya da maite gi lo pari nipalom kuki singna lo panba hokriba si CM gi miyeng changduna takthokpiu lomi sing semai kendra gi manung chana leiba kunthraga nipan khulkhul village leiba maite gi lo pari nipan gi mathakta kuki singna yamna usit thawojaba maungda Makoina kumthalak alga lau usinduna lairei athuba matamda CM birengi miyeng changbiduna security matik chana thambiduna maitegi lafam chingak senduna lau uba phangabiu loina kuki singna maitegi lafam sing lau usiliba si athuba matamda takthokpiu haina pamisinga unaba amada khulkhul gam panchayat ke pradhan erengbam santana phongdokhrei wafam asinga si singmai kendra manung chana laiba khulkhul makha leikaida phama wakap mifam aduga mai lejana pradhan santana phongdokhibani ngasi laumi singna chathaki bawa kam mifam aduna laumi singi pifam thokpa sempham pithokpiu laumi singi punsi kalu kuki singna maitei ki lau usilakpa yaningdei lau uba yadraba lafam singi damak lainga sanction tawkraba sempham athubada laumi singna phangabiu haibana singba pletka kaya paduna wakam mifam adu chathakibani khurkhul GP gi karam satana makhatana phongdokhibada khurkhul GP asi ki yumthong chamaga taragi mathakta leiba Apunba lau pari chatre ki mathakta lariba sigi manungda ayambana irang asina marom oiraga lau uba ngamdana ngasi phawba lairi haujik lariba phibam asina lengaki department na pigane hana lauthokiba sempham sing athuba matamda pithokpiu lenga asibu luchingliba CM nasu hariba sempham sing asi pigane hana lauthokpa chu laikhrei maram aduna laumi sing awaba sing asi yengbiduna CM na akamba miyeng changbiduna laumi sing awaba ko anbiu khurkhul village laiba maitegi lo pari nipalom Kuki singna kumthalak makoina lau usuna lairiba sisu lengaki maikaidigi athubada miyeng changbiduna athingba changbiu asiguma kuki singi mathong huktaba thong asi makhata na asum chathak alabadi matam kharagi tungda chikhong sia da leiba maitegi lafam amata leiraroi kuki singa loina lausingkhragani hana nungnang bawafam phongdoki amaramda ngasigi wakami pham aduga mai lenina khurkhul makha leikaidigi khaidem nila marana phongdokibada Matam kayagi mamandagi lau uba yadraba chikhong singyada lairiba laumi singi damak lengaki maikaidigi pigani hariba sempham sing haujik phawba phangdana lairi lengaki maikaidigi handa pangthokkiba MP election loiraga pigani haikiba su ngasi phawba piwidri chufam nongpham leitaba lau uba chapasu yadraba asuk waraba tampham asida angang singi laing laisu tambagi school fee bu thigadra seng walaga sagadra laifam chafang khangdrei Lengang na pigani hana lauthokiba sempham sing athuba matamda pithokpiu asu waringai matam sida ching mathangtagi kuki singna kumtharaklaga maitegi oina lariba lafam ayamba usit thawoidaba mawongda phongna lau usilakpa thawong asi yaningdei masisu lengang athuba matamda security matik chana thambiduna ngak semagi thabak chathabiu madu natrabadi maitegi lafam sing kuki singi lafam ne hana hairakroi hainingai leiti haiki CM na kokomi amadi UNC gi mil singa unaduna Mengri mihat ki matang da wari sana kray
Imphal West amani Kangpopi District kalonaba mafamda leiba Kangchup Chirudagi nupa ama sakhangdaba miyoi kharana phaduna pukraba matungna tamthina phurakpadagi lekkanaba ngamdana Rims Hospital laikhidraba Mengri Metchet Chaini Phuga manga apopa Chome Meche Mihal aduda chenaba oigani hana thajaba miyoi ama phaga pangamlei Atay Mihal aduda chenaba miyoi sing phagatuna Logi matung ina cherak pigani haina Chief Minister Mbirena Kokomi amadi UNC gi miyoi singna thajaba pikhrei wafama singa CM gi officer CM na Kokomi amadi UNC gi miyoi singa unuduna wari sanabada phongdokhibani unakhiba aduda lamdam asida thokliba tonga ba issue singda waroisim proknaba hotnabada Kokomi amadi UNC na Manipur lengakta support amadi cooperation pibinaba wafam ju CM gi maikaidagi thamki hairi amamda Chief Minister Mbirena ngasi mahaki Secretariat Government amadi Government Aided College singi Principal amadi Faculty Members sing kaugduna wari sanakre hairi wari sanaba aduda haujik lariba Government amadi Government Aided College singi Academic atmosphere hena phangahanaba wafam sing khanakhibaga loina mairoi singa sada draga manga school kaduna class dohonba amadi semester exam matam chana pangthokpaga loina mairoi singe scholarship mapung phana phanganaba wafam singsu kumna khanai naina khiari Operation Chathabada Khulai kya fagalai haukiba pung kumari asigi manungda security force na tunga ba mafam singda chathakiba thiba hombagi thabakta Bishnupur district haukta gelbungdagi letho nongmai ama country map pompi nongmai ani magazine amaga konana carbon ama cambut handset ama ICE hand grenade ani nongmai maru taraga manga bore proof set amaga konana phagapangamle hairi amaramda Churachandpur district ki Khwaipung Cemetery Mayada Combing Operation Chathabada 12 ball gi country met SBPL nomai ama phagapangamki all party gi mifam kaukhrei parliament ki budget session haudringai mangoinana central lengang no all party mifam ama kaukhrei mifam adida central lengang no political party khudimangna house adimakta ingna chingna thabak subada saugatna ba haijagadari chaliba tha asigi kungani thoidigi haugadariba union budget ke session asin Narendra Modi na Omlak suba PM oiraba matungda pangthokpa ahanba union budget session oigadoribani July kunga humdoida union budget putholaba matung mathang thada August kunga nithoida session asi loisingani palma yabadi mamang thada parliament ki house animaki phangkiba mifamda Bharat ki president Draupadi Murmu na handa pangthokadoriba budget asi lenga ki policy amadi tunglamche ki kanagadaba document oigani hana phongdokhiba laikhrabani Minister Dingo gi da thomjingkrei Sengmai Kendra gi mafam anida hangduna leiriba relief camp da sangjafam lauduna leiba miyamna lenga ki maikaidagi makhoi gi pifam thokpa cheng isingna chingba chanaba polam numinipuni gi oina pibidrei maduna numinipuni gi oiba sempham pithoktabagi mayukta ngrang numidang Sengmai Kendra gi MLA oibada natana minister su oiriba Haikham Dingo gi yumda miyam thongjinduna wakaikrei minister gi maikaidagi pifam thokpa sempham sing athupa matamda pithongnaba mari leinaba department singna taksingani awat apa lairabasu mahaki maikaidagi pigani haina thajaba pikhi hairi